ꯊꯝꯖꯔꯦ ISTV न्यूज बैंक ताबिर पुनपो तरा नोक्सरे होजे हनबदा ngasi maru boxing lobisi Chief Minister Okram Ibobina ngasi tongan ba mafamda thong ahum sangakhre UPA gi matamda Manipur gi Congress sarkar na ILP sanahana ba haiba ngomkhidra haujikna punna taksin minasi haibasi anga popoi haina CPI gi en mangina phongdorlei amadi Glasgow Commonwealth Games da India gi ahanba silver medal lokibi Susila Likmabam miyamna harauta yamna okre hauji boxing sandorong pizre Manipur sarkar na paikalakpa sakwa thorangi manungsena ngasi Chief Minister Okram Ibobina tongan mamapam ahumda thong ahum amasung phobakso mai lekai da saba community hall sangakhre thong sing adudi saiton thong kumbi thong amadi singarel thong ni kumbi thong asi punna lupa lakh samri kuntrama thoi dasmik mapalama sangna sabani masina Bisnupur amadi Thobal district phongnabada asogum ting oiragani amaromda saiton thong asi lising masamapal morfudara tarukta saba hokibani thong asi matam khara saba lebruba matungda handakta saba loisinbani masi saba punna lupa lakh sahum tara taruk dasmik manga amarom sangkhe Kogatural gi mathakta saba thong asina saiton saikot amadi Surasampur gi khungang kharada kanaba piragani Chief Minister na Bisnupur district ki phobakso longkhaida nongna saba community hall amasu miyamda khusinaki hall asi lupa lakh kuntra marom sangna MLA local area development fund amasung Manipur development society gi senthang makhada sakibani Tharom Singh aduda Works Minister Dr. K.S. Ratan Kumar Parliamentary Secretary M. Pitriviras, MLA T. Mangibabu, MLA S. Bira, Amasung, T.N. Haukipsu, Sergaki. Kumbi the Pangtopa Sangabagi Thoramda, Chief Minister Okam Ibobina, Kumbi Townasi Municipal Gitakta, Pukat Kibakuirabani, Official Singna Topam Topasi Sang Lucilam Dravadi, Lucinaba Instruction Pigani, Pobokso area da Tangabi Sing Pinaba Reservoir Tambamadi, Bisnupurmadi Surasampur District, Lam Demarcation, Tovatarka Ladabasu, Marilanaba Officer Sing, Koraga Kanagani. Mapam Sing asigi paket payaba sakwa thorangi thabak khodimak MLA ga tanarga paket kani haiki Singar Sigumba educational institution gumba sidadi ID politics tawse tawramdabase adu masi ID tahon janinge maside koi punamaki any party amagi any color amagi akoi isaina mayam punamak se mayam punamak election da mana pamjaba political party ism da tuman chadorogasu sigumba common oiba sigumba institution si matangdadi politics to lana hundoknaga college oinana matawda ai susoi choidna oigani haina thajai la sarkar ni susoi choidna maslaida tension digani thong sangabagi thoromda Works Minister Dr. Ratan Kumar Industry Minister Govindas Kontogjam Manipur Pollution Control Board ki Chairman Dr. N.G. Bijoy PWD gi makok thongba engineer sing susurgaki Eril Tural gi mathakta sabat thong ase donor ministry gi makhada center na sada marfutara amadi state na sada tara puthokuna lupa crore taruk lakh kuntra taret sangna lisingani tarani thoidagi saba horkibani Works Minister Dr. Ratan Kumar na thong ase saba loigedaba apiba matamdagi tha ahum ngangkhana saba loisinbada apenba phongdokhi thong asina Eril Tural gi nak yeta leriba myoi singda nan makhai sathok sasin tawbada khudong sadba kaya mayok naramadu kwanba ngamlagani haiki Chief Minister Okam Ibobina lambi thongi phibam phatrabadi hiram kudimukta sakhorpada tinthagani Manipur University amadi Kyamgaida sabat thong loisindringaida tektharakiba adugumna makhatana thong sabada asoingam thoktanaba department gi engineer sing amadi contractor singna section abo wapam thamkhe engineer amadi contractor singna thong saba yauna sakhat thorangi thabak paikhatbada matam sana loisinaba amadi quality control tawna thabak tawnanaba khangankhe economic development sen thungi avastha hagalakaduribse aduna sumai tawduna communication phaba masina akoigi sawhatpagi tungi yangen saru oirakaduribani masina aduna masidi ai mahatam oisu mi manga taradrosu mayamga unajadna masigi nungaiba haiba tare asauga scheme natragasu yamna nungaiba matam sana mayamna phasinaba ngambase masi ai aso kimatik ai nungaijakre adu masigi thongse mayam punamakna hojikti mayamda sinarabnina mayam punamaki property ni aikoigi asset ni aikoigi lanni haidra mayam punamakna masi seasonal loinana masi senabi batai
Ministry of Textile Government of India की मिंग मखादा DIC Complex पोरोंपाता ATDC Vocational Institute अमा Chief Minister Okram Ibobiना ngasi sangakhre Center asina Manipur ge laik laisu hairaba thabak phangdriba naha singda kanaba pirgani haina Chief Minister na phangdokre sangabagi thoromatuda Commerce and Industry Minister Govindas Konthojam ATDC ge Chairman Birender Upal Additional Chief Secretary Onabugishor Commerce and Industry के Principal Secretary L Lakher Amadi ATDC के DG and CEO Dr. Dario Kosina Maruiba Musing Wina Sarwaki Govindas Konthojamna ngasi Hangdok Institute asi Manipurda Mamang Sehidigi Tabak Hawaktuna ngasi Pawda Naha Senirom Training Piduna Kanaba Fangan Kre Mahatana na singbu skill development hangat na bagi damak leptana training pikigani training phanglabasu makhoi sanaba thabak pigani haina center dagi thajabasu pirkle haiki Chief Minister Okram Ibobina textile ge sinfam asi agriculture sector ge mathang daleba yamna darkar leba sinfam ni Manipur asi halum ge hiram da yamna advance oibalamdam ama oibina center asina Manipur gi na sing soidana kanaba pigani center asi tungkoina thabak pangthok pangamna sarkar gi maikai dagi su pangwaya ba mateng pangani haiki Training and Design Center, if you could kindly tie up with some of the entrepreneurs, maybe if possible within India or even from the abroad also, if they are ready to invest here, from the state government side we are ready whatever necessary assistance from the state government, whether it may be in terms of land or any other the infrastructure also. If the entrepreneur, if they came here, if they forward to come here, state government will always most welcome. Manipur da ILP sana lu haina CPI Manipur State Council na irabat bhavan da wakan mifam setakre party asigi mioi kya na saruga kiba wakan mifam aduda ILP Manipur da sana lu haiba wahi kya placard sing da iki ILP gi iho sangsin bada ima kya fazin ba Mahiroi Singh police na tamchina phubi ba Consumer Affairs Sport and Public Distribution ge Sinmi Singh khusuman hengana ba dabi toba Sinmi Singh farga jail da thamjin ba thongasi sarkar leitaba sap manare haiba wafam sing wangang khiba sing na phongdona ki CPI ge lusing ba M Mangina Center da UPN Assassin Toringa Matam da Manipur ge Congress Sarkar Sina Center ge lusing ba singda ILP sana hanaba haiba ngam khidraga haujik na ILP sana hanaba punna taksin minasi haina Assembly da Fongdorokli Amarom da BJP Manipur Pradesh ki President T. Sawana Manipur da ILP sana hanba pambi ki wafam Fongdoklabasu BJP na lusing ba Center Ladiba NDA Sarkar ge lusing ba singda ILP ki matang da taknaba ngamdaba asida miyamna kamdong na thazagani CPI gi oinadi democracy leitraba dharna tawda thingba piba lamdam asida tawdaba yadaba thong ama oina athingba piba ngamlaroidaba party gi office da dharna pangthokpani Manipur gi Congress ki MP anina hojik kari tawri CPI gi oinadi angamba thakta honagani ILP sanahana ba honabada Manipur da khundaminariba praja punamakna punna sangsin minasi haike aikoi na appeal tawri Manipur da leriba dol khudima amato oina punna Honai Pibam Toy, Communist Party Shoikogi leader Singda, Ajoi Babanda Ladiva, Barot ki National Council ki General Secretary member, Partina, Manipur the inner line permission Handuna, Leipa Siki Satam Kanbo Pami, Haibase, Communist Party is superior Plahunge, Congress Party is superior Plow, Siri Tongaujam Honorable Shauba, President Gizuma ki Bharatiya Janata Party na, Equina Yai Haidna, Warrior Plow, Adadima ki Party na Yadabado, Sidadimana, Equit Takshan Gani Haibase, Sashun Paiva ki Takshan Gadona Tabako in a Panto Kadona. Yellow missing kalaba matungda Rajniti Tongsi haina Janta Dal United Manipur State ki President and Tombina Fondroli Babu Prada Leba State Office the Pangto Kiba Paugi Mipam Amada Mana Makataraduna Kongjang Sangsin with the Pazin Kibase condition Amata Yautana Tadokuna Masam Masagi Mayum Pawa Tinbigadabani Manipur da housing missing Nomonomugi Hangalali Aduga Lamdi Patopalate Iresa su kanba iram damsu kanba tai Rajniti ki wafam tungoinaram laga akan bathabak lokasi lam amadi iresa leitraba matungda Rajniti tawba kanaroi haiki paugi mifam asida Aam Aadmi Party ki state convener TS Manihar su sarwaki Manipur da ngasi missing di sum hengalai lamdi pakthor palaite maram aduna iresa kananaba iram dam kanbatai Iram dam kanmakanda iraisa kanmani
इरेसा कल्लबा मतुंगदा राजनीति तौसी लमदम लम लेत्रब मतुंगदा इरेसा लेत्रब मतुंगदा राजनीति तौ कानारोय ILP Senahana Kongjang Leptana Maka Sanction Kigani Haina Joint Committee on Inner Line Permit System Student Wing na Fundroli Desam gi office ta pangthopa pawgi mipam amada ko convener Longzam Abotena ILP gi ihowasida Mairoi samagi mathata sokre masigi manungda kunna thina sokhi Mairoi taret hauzik rems amasung jenems ta laingle Security Force na school college campus ta sangduna Mairoi sing phaba phuba ngangai daba wangang ngangba asi miyam gi ihobu matau kramna laksin gani khangdaba state force ngi ta ongni ihowasida Makoi gisu saruk yauribani haike convener Moirangthem Angamana handak sathagiba assembly mifamda ILP gidama karigumba waref amata loba ngamkhidaba haibasi laibaktivani opposition leitabugum sathagiba mifamasi miyamgi ihogi sentiment khangde haibani assembly na anirak lokhiba waref tabak oina pangthopagamdaba amadi central government ta thakibagi report house ta thamangamdaba asi ILP gidama karigumba amata honade haibani Bengal Eastern Frontier Regulation Act po reaffirms tawduna laikrabasu Indian Constitution ge Article 19 Clause C3A sizinaba ngamdaba state masagi federal oiba sakti sizinaba ngamdaba government asi laibigi wantok leite Mairoi singi iho hek ubaga tear gas rubber bullet kapsinba Mairoi singbu tatina phubagi matangda Home Department inquiry secretary haibasi athubada miyamda khan gatabani miyamgi iho makha sathanaba sem sadun lei hairi Home Minister की मखादा लेबे DGP ना एक उबगा छात्र बु उरगदी पुनबु उरगदी हेक्ट एको टियर गैस कैप्सूल लु स्मोक बम नंगसन गदा मे कैप्सूल गदा मे ऑर्डर थोप गिरा कइदो बगिनो मखोइन अहेन बगा नो मयाम तविसे अरि छात्र मयाम नुपी मयाम इहो रे नुपी इहो मतम द नुपा पुलिस मयाम थजनबा छात्र नुपी मजाई मथबा द सैन नंबर नोमै बन सुजनबा मसी मा मसाकी लमदम सिकी पुलिस ऑफिसर जन की मसन मसे मसा मसु मयाम यावरे मदुकी वकन सुकुन मंगमदना महिरोय मदन नोमै बन सुबसे मसी करम वकलो नो Mahiro ma phara kanda magi yengna ba ma enemy dong na chaina kanjan ba khongpang na kauksan ba gaji masi kwai lebang sa tar ba thong ko ngem masi to ma dam da masi bo scenery ba masi bo order pi ba madugum ba ko gi police officer ni masi to bo yai na to ya de ba si masi ta ta ba gi so so ba ne maram maduna masi ma mayam jing na home minister na ha ba so masi ma chena ba mayam si inquiry tawri aduga matik cha ba action lo khut ne ne adu ta de hoji assembly lo re magi inquiry du kai yo ga ge Kalai yogre kana kana no senai do karam among the phugi kamai togi masi ko da phajana nei ne kan meyam na madugi kan ma pi bam sange nata taragadi hojik lai bai ko gi post dai ko mamang na sangjen gi bai ko gi ILP gi movement je student movement gi hanbale roi Ngasisu tongan tongan ba mafam singda ILP sanahalu haibadabida wakan mafam setaki Tawal Ningombam Women's Welfare Organization senduna Ningombam Community Hall da wakan mafam phamke Yellow mi kansi mitop miansa leptan sang pathingsi hiramasida sarkana ahen ba mi yeng sangbiu haina khongjang aduda saru yakibe mana phongdoroke Moirang Thubi Kethel dasu popam phambi singna Inner Line Permit System chanahalu haiba wakan mafam chataki Khongjang jangsinba Mairoi sing phubi ba madi phajinduna thamba yaningde hairi Lamlong Kethel apunba nubi luf nasu nomagi sinta leptuna wakan mafam chataki Khongjang asina maramoiduna Lamlong Kethel gi akoibida leba dukal sing thonglonaki ILP khudakta chanahalu phajin kiba mioi sing atubo tamda thadokadabani haina lufki General Secretary RK Bimolana fondroli Inner Line Permit System salan view haibada tasan na dadana bajabu iho wajin nim thana baina khanari chathaga dawri haibadudi bajana yan go wafam nate News Econ mera paibi singnasu News Econ Youth Club ke complex ta wakan mifam chatake Nongpo Inkhol mera paibi nasu Secon Nupi Kaithel da wakan mifam chatake Lamdama sida education gi phibam paganaba desamna leptana sangsilakliba campaign gi saru ma oina takhel sanjenbam da leiba sanjenbam added high school da lamdama du gi akoibida leiba school sing angalwadi center primary health center amadi water supply sing matamga sunaba moongda thamnana ba khanakre mepam asina mioi kungani thoina saba takhel sanjenbam unit council desam hangdokre laisang them korongan babu president yumkhaibam rajesh bu secretary general oina khankre Hausi pau martana tinba break matang lominasi break matung da taram nomok sri
पोथों निंथीना पुथोहद्रबदी सही कुनगी मतुंगदा मणिपुरदा चाबा फंगदबगी असोबा समस्या मायोकनगनी हाइना एमएलए कराम थमरजिना फोंदोखरे वाफम असी इंटीग्रेटेड फार्मिंग सिस्टम की मतंगदा गावगी कॉन्फ्रेंस हॉल पांगथोकपा कैपेसिटी बिल्डिंग ट्रेनिंग प्रोग्राम हौदोकगी थरोमदा माना फोंदोकेबनी ट्रेनिंग प्रोग्राम अदुदा नागालैंड मिजोरम मेघालय अमदी अरुणाचल प्रदेश के फार्मर सिंगसु सरुगाकी तरोंगा मरी लेनना लारिक अनिसु फोंखे गावगी डायरेक्टर ऑफ रिसर्च डॉक्टर एम रोहिणी कुमार Dean Dr. GM Daisramamadi, Director of Extension Education Dr. M. Premjitsu Tormopusing Oina Daista Funke. Taranga Mari Lenana, Dean GM Daisramna, Jinjakta Mipal Tangdanaba, Lamdamasida, Integrated Farming System da Mai Onsinba, Matam Yuri Haike. Dr. M. Ruini Kumarna, System Asina, System Amabu, Sogot Pamakalgi Farming Bo, Integrated Farming Kawe, Masina Farmer Masada Natana, Ataisu, Kanava, P. Fongtoke. Dr. Premjitna, Hokak Tabana, Lomising income Henkan Bangamloy, Nomanong Bagi Warkani, Integrated Farming System Satamana, Lomisingi income, Henkat Hanbatanatana, Jinjak ta Hen Putopangani. Sibgas Oina Saruk Yakiba Ke Tamarjitna, Atai State ka Sangdam Naduna Yang Bada Manipurgi, Mahi Marung Taribal Lamsing Pikmali, Ataiga Manana Bahona Papai, Governmenta Lamdam Lamdongi, Sanaba Yang Duna, Sial Tadarabadi Sinjakta, Mipal, Tangdo Lamamo Erkani. 2020 da Look East Policy Laklabadi, Lamdamasida Saba. Konanaba pothok putohodrabadi sinjakta mipal tangane masida natana sahi kungi matungda lamdamasida saba fangdabagi asoba samesya maoknagani fongdoke. I'm giving more emphasis and I'm very much sure the team is capable of doing it. This team is capable of doing it. I can guarantee you. Two farmers tend to take it for granted that this year I got certain seeds for sowing in my field and next year again it is going to come. What is wrong? Why is it if I'm a farmer, if I've been helped by department or by CAU, even CAU helps a lot, then next year the farmers should have the mentality that next year they conserve the seeds so that they can sow. 13th Langthabal Jilla Parishad member Sagol Sem Ronel na Langthabal Kendra ki MLA Karam Sam gi matakta job card holder singi lupal lak Nepal makai henbi khusuman mat kre haina media da phongdok khibagi matangda MLA na Chief Judicial Magistrate Imphal East ki court da defamation case ma thangat kre mamang thagi kuma thoida Ronel court karak kre miyangi phongpham thokpa hak sing phangana ba honariba MLA gi izet suan batanatna Langthabal Kendra gi miyang gi izet soale hari I demand a Siri Mamara Sipradana, Eva, Namda, Namara, Labor Target, under Section 500 IPC, Section Gimakata, and then the Sumaita Udana, the Sumaran Kandana, Yama politicalized Toraga, Yangi, Kanavatori, Melagi Matata, Maran Sat, Maran Sibasina, Matunda, the Masina lesson, Horasno Haidana, Tangai Kadana Hariba, the Bimson case in Germany. Tayal the labor side athletics ki course Sauna athletics sanaroi nupimasa mangada matong hok tabatabak sa tabagidama akan maserak PU haina coordinating committee National Highway 37 amadi sanaroi kyagi mama mapasing na Idol Club ki ground pangtok bak paumising unam rafongdokre course Sauna sanaroi nupimasa mangada chatakriba mong hok tabak adu atay sanaroi kyada makatana torokloi haini elikte manamasina matamsana marilena authority na course Sauna matagta chap dandi pigadamani Mana Sataki Batong, Adubu Sanori Singi, Mama Mapasina, Yamnakana, Yaning the Fondoke. Oi Matata, Mana Nataba, Miyinga, Nupianga, Hantaba, Sajat Litsatba, Jet Lekataba, Tabakzapa, Asibu, Mabu Mapanji, Lotok Biba. Taken Taraze Laki, Pastor them Taramaku, Maku Tangagalai. Isagi Sugum was then wind the Sanazara Kaz the Mamma Paku, Asadi, Sada Tamipani. Sadin and wine is Haraka, Sanarakana, Ujazina, Ujasa, Hadis, Nizagi, Tiba Tabatora, the Kashumara later, Jagi, Punam, Jagi Maran had on the side the game. Hibire, Ujana Kalami, Wakandi, Akoi Zaze, Ujana Sarak and Bionas, Naramadinate. Aduangasi, Jagini, Lebakini have the Sung Topi, Bigun Pame, and Lady Jadu Sinazake, Haiboja Sabuju, Tabaksulok Topiu. Caesar Hospital and Research Institute Langolda keyhole surgery training tonaba Myanmar ge medical team ma ngarang thunglakre Caesar Hospital da pangthokiba thormamada team masibo Manipur ge Chief Minister Okram Ibobi Caesar Hospital ge Managing Director Dr. K. Palin Superintendent Dr. Jugindrona Taran Okre
Dr. Nandalana Lusingba Kangbu asida Dr. Ani amasung nurse tarukna saruk yari makoina thahun sumna Siza Hospital da keyhole surgery gi training togani. Chief Minister Ibobina Manipur amadi Myanmar lebak ani apabamari thamduna hiram kayada tembang pinabagi tangai fadbalai chathagadurba training asi luarba matungda Myanmar da analang bagi lamda sauna kanaba pirgani haike. SSA gi makada Airo Kendrugi manung sana leiba Kakmayai Primary School gi mahiri singda school uniform amadi textbook yanthokre taramasida Thobal Zone 3 gi DI P Bikom Das School asigi headmistress Kaisam Sophia amadi ward member DS Manglem Joksu Surgaki District Health Society Infalis na sinduna Community Health Center Sagol Mangda intensified direct controlled fortnight thorum haudokre Government Ideal Blind School Tagelgi Mahiri Nupi Masa Amabu Saukidar Bim Bahadur Thapakowa Amana Ref Tokibgi Matangda All Tribal Disabled Union na Sarkar da Taksin Kibo Wafam Tabak Oina Ontok Ti Haina Rally Amagaluina Chief Minister da Memorandum Pesin Balapada Police na Nupilan Complex Manakta Thinkre Union na Taliba Davi Singmanung da Blind School gi Headmistress Hostel Superintendent Amadi Warden Tabaktagi Terminate Tau Ref Victim da Compensation PU Maral Myogi Matakta Ain Yoiba Tabak Lokalu Haibiauri Manipur State Rural Road Development Agency MSRRDN Sindra Numit Humni Sumna Satagadaba PIU Sing Account Amasung Computer Operator Sing Oiba Online Management Monitoring and Accounting System OMAS version 2 gi training program ngasidigi hanigi Ariba High Court Complex Leba Agency Sigi training hold hokre Haudobuki Thoromaduda Agency Sigi Chief Engineer and Babusan Additional Chief Engineer T.S. Sam Sundar Amadi at the official council Surgaki Hiramasida train Toraba Singna Fundrokibida Anoba software Asigi Kutangda PMGSY gi Makada Paikat Liba Tabak Thorom Singh National Rural Road Development Agency New Delhi na Ilailai na Yengsin Mangamlagani Haki Chief Engineer Babusana Mamangda Hana Omas version 1 season aduna kanaba kaya lobungam kre system asina maram oiriga tikadaramadi engineer singna Paikat Liba Tabak Thorom Singh lana tawba yabagi khudong saba leiroi Paikat Liba Tabak Thorom Singh khudakta agency asina mangjongna pi khraba software asi install toba mobile gi khutang dagi khudakta report tawgadabani haiba wafam pali maang namakha taraduna system asina manipur gi oina sangot sangat pagi tabak thorom kaya paikatpada kumang soksin bangam lagani phongdoke Imphal East Transport Society Association Joint Committee na matang sunaba gari vara hengalu haibadabi taksiladuna tang amadagi committee asida yawba Transport Society Association singna konba lambi singda gari senba leplagani haina torumbadu Transport Minister na nimit taranigi manungda cabinet puthokuna khanaragani haina thajaba pirakpadagi matam khargi oina handok le haini hoji pawmaltana tem break amum kalumine break madungda amukusna taranok Mantri Bukida Leba Napet Local Hangla Pokpi Singi Matakta Miyoi Karaga Loktunarga Leba Kotopagi Mayokta Lamlongai Yafatoda Nupi Luftan Sangsiliba Kongzangi Yanabama Puraksi Haina Impaliski ASP na Koraga Wari Sanawi Mota Fazinduna Tamkibagi Mayokta Lamlongai Miham Horoktuna Porompat Polista Pabiro Haina Tomjin Kre Lufki member mananga sinungtil pung 30 minute kuntrarom tabo matamda Kongjang Sangsiliba Miyambo Impaliski ASP na Wari Sanasi Haina Pau Pirakpadagi Lufasigi Miyoi Tara Satkibani ASP ki office Yobada Wari Sanawgi Mota Makoibu Porompat Polista Oina Posinduna Fazinki Asigumba Launom Toba Miyamgi Hak Amadi Umang Mangan Bagi Mayokta Sarkar Masung Ain Ngak Livasang Lairabadi Miyambusu Fabido Haina Sangsin Kibani Haidi Taramuk please hatagi moi taramuk sakhiba SB ga wari sana nena adagidi moina wari sana badi sanadraga moigi kano sida police na phajal laga thamdiba ada khoi nupi mayam sina moi khatang phaba yaroi akhoi mayam su phajan biyo na mafam sida lakpane khoina laise ado hoji moi phabi yade khoi side amada info thami ado khoi ngasi gi damakadi mafam sida lega su lekani sira ju sini akhoi hatok biyo habagi kaino ne khoi sana khaijari je moi police da Consumer Affairs ke sangai pro godown da tabak suriba senmi sing sangsiliba khongjang gi matangda Minister Morangtham Okendrona ngasi nungtil pung amada wari sanase haiduna nungtil pung manga phawa ngahlaga Minister laktabadi senmi singna pena da phongdokre Manipur Press Club ta pangthopa pawgi mifam amada Association ge General Secretary Romandrajit na wari sanase haina khangalakpadi senmi sing ngaidun laiki adubo lakani lakloi haiba paw khanglaktana hekta lakidaba si senmi sing bu hantana yengmani dabi phangdru phawa
अकन खोंजंग संगसन की गनी हाइके hiyeng dagi koi khana sa ni jung dagi tonga akam mo ngi habidi ko mai sa masi ai tasena akam mo ngi kunjang hai bata ai ko na hana to kunjang su na ko kunjang samsel lagne ro positive men ko na thani ILP sana lu haiba dabida Jiribam ki tuan ba civil society amasung mahiri lup singna miyam gi rally setkre Jiribam Higher Secondary School dagi hokiba khongset asina additional deputy commissioner Jiribam ki office power setke Yalongmi Singh Kallu Manipur da ain kaina sanglakpa miyoi sing thengu haiba slogan sing lauke Amuko Rupko Waka amasung Senjam Chirang Youth Club ki member Maira Paibi lup singa loinana Senjam Chirang gi Khunjau Kharam Thadogi Singh Amadi New Life De-Addiction Center gi Mafam Singh da Ujara Satrulum Thakre Ujara Singh Pirakpagi Damak Forest Department bu Thagatpa Phongtoroli Self Employment Voluntary Association ki Secretary Oiriba KS Singlena Handak National Yauna Manaka Europada Harawa Phongdoktuna Association Asina Babuprada Leba Office da Taran Okre Taramachida Association Asigi President Y Surchandra Su Surgaki Thobal District ki Khangobo Kendra gi manung da leba low pari Samri Rom ising phangdabana hojik phawba low panba yadre low palaba mafam kaya amana lekrak sale hari maruina Salam Kiam Sangai Makhong Kaifa Lamonbi Bihu Angom local singba lofam sing hojik phawba ising amata leitre lawmi sing magi lofam sing da low panba gi thabak ising leitabana awab mai unre hairi hojik makata nangasi sanawi pau lominese Hauzik Sanawi Pau Lominasi Scotland gi Glasgow da Sathariba Kunsuba Commonwealth Games da Judo Masana da India gi ahanba silver medal lokibi Susila Lingmabam ngasi Imphal da halakre Mahapu Tulihal Airport da Hengang Mayalekai gi club organization Maira Paibi amadi sport pu pamjaba mi kyana harauta yamna okre Susila na phongdokibida handaki Commonwealth Games asida maakna gold phangba yabagi asa yamna sauna lerami adubu asoiba amadagi silver medal phangkibani sahi sida pangthokadurba Asian Games da apaba performance utuna lamdam masigi mingset purukna bahonagani haiki Imphal East District Football Association Sinduna Kumalampake Artificial Stop da Team Nepal na sarugano sathriba Maharaj Kumar Ganendrazit Memorial Super Division Football League ki ngasi sanakiba ahanba ground da upakyamgai na KIYC Cathedral Mapangambu goal ohumamada maithiba piki upakyamgai ki goal sing adu KS Sanayama and Santanu amadi TS Madhumangal na sanki KIYC Cathedral Mapalgi Amatangairaba goal adu MD Asmir San Sankibani Aniswa ground ki sanakibida PYA Kairangna Citizen Club Sabam Lakaibu goal ohum amada maithiba piki PYA Kairangi Sanana Thangna goal ohum sanduna hat-trick loki Citizen Club Sabam Lakaigi Amatangairaba goal adu Aleng Siruna Sanki Taresuba Imphal West Badminton Championship da I Yaitomana Sahi Taramapal Makhagi Nupa Masagi Singles ki final lokre Sahi Taret Makhagi Nupi Masagi Singles da RK Arisna oikre Imphal West District Badminton Association Sinduna Thasigi Tang Kuntaretagi DM College Campus ta leba Manipur Badminton Association gi indoor hall da Nupi Masa Sanaroi Tara Nepal Jauna Punna Sanaroi Sama Hompuni Thoina Sarugaduna Sathariba Taresuba Imphal West Badminton Championship ki Sahi Tarahumdoi Makhagi Nupi Masagi Singles Final da ke Monalisa na Martina Thangabu Maithibi Duna winner oikre Sahi Tarahumdoi Makhagi Nupa Masagi double final da and hitter amadi RK Tale Sanagi Jurana L Langamba amadi Y Dinku gi Jurabu Maithiba piduna winner oikre Sahi Kuntra Mangagi men's single gi final da L Ramesh na O Basinda bu Maithiba pikre women's singles final da N Angitana M Kailani bu Maithiba piduna winner oikre Ahanba Players Trophy League come not out kang tournament ke Tim Tarani Thoina Saruk Yaduna Yaskul gi Sri Gopal Dev Mandap Sathariba Tarasuba Players Trophy League come not out kang tournament ki ngasi sanakibada Lasant Lemopopam na IWKK Usekonbu Pansel Taratruk Tarahumdoida Maithiba piki Hayeng Siv Kalyan Sagolban Amadi Numit Leima Elangmam Lekaiga Sanargani Animal Gym KBG Taranithu Suba Foundation Day gi Thorum KB Community Hall da Master Athletic Federations of India gi President B Angu Sanana Thoromapu oituna pangthokre
District Sports Association Kaksing na sinduna association asigi playground da team taramanga na sarug yadun sathriba taramathui suba KS Lehau Devi Super League ki ngasi sana ke match ta Sau Kaksing na AVO Kaksing mu goal taruk amada maiti bapiki atopa match amada upsa mantak na KFC Kaksing mu goal mapal amada maiti bapiki hayeng ahan background da SWC Kaksing amadi TUC Thongzauga sanargani anisuba ground da IYA Kaksing amadi FSC Kaksinga sanagani District Youth Affairs and Sports Office Infal East na sinduna say taramari makhagi nupa masa amadi nupi masagi tungan ba discipline ahum football kabaddi table tennis ki oiba non-residential coaching camp matang thagi tang taramathui digi kuntramathoi fawba kumal lampak sport complex pang tulagani thawai yoba sanoi singna office tagi form lorga thasigi nakpigini matang thagi taruk fawgi manungda thajilakadabini haina DY ASOS Nirmalatana Thadok Serol Mana Kanglali Sahi Tarataruk Makagi Asian Football Confederation qualifying round Saruyana Manipuri Sanro Manga Kankre goalkeeper da M Lingtwingan B defender da M Thahen B midfielder da Premi Siru Kasmina Amadi forward da Ais Daya Devini Maharashtra ki Nasikta matang thagi tang kundagi kunithui faw pangthokadoriba manga suba mini national fencing championship da sarugyanaba Manipur team khannabagi trial selection August ki tang ahumgi ayupung tare tabda pangthoklagani hairi ahanba Sandel DC Cup team kuntra taruna sarugyaduna Sandel gi Maha Union Government Higher Secondary School ground hokre Riverland Youth Club na yumbu idun pangthokadoriba Kafasi Holopagi Toromda Cookie Students Organization General Secretary Thangzaman Haukiv Sotet Tribe Unions Manipurgi TS Menting Sotena Thoromopusing Oiki Ahobanumita Lambung Youth Cultural Club Amade Anchai Sportings and Cultural Club Ka Sanaki Housing Asinomugi Okiba Ingasaki Pau Pizeri ICAR Lambel Patiki Pangba Pog Metungina Nasi Quaidigi Saba Degree Celsius Kuntramari Quaidigi Ingba Degree Celsius Kulumdo Dasmik Mari Nungsita Yawa Simal Gisang Ebutasada Hombutara Matoi Nungtiltana Sada Hombutare Nungzugisang Nil Loiselakpada Nasi Muriba Boxing Amukan Bizri Chief Minister Okram Ibobina Nasi Tungan Baba Famda Tongahum Sagakre UPA की मतमदा मणिपुर की कांग्रेस सरकार ना ILP जना ना बाहाई बंगों की तरगा हाउसिंग ना पुनः तकसीन में नसी हाइबसी अंगों पपो ई हाई ना CPI की एन मंगीना फंगरोंगी नमदी ग्लासगो कॉमनवेल्थ गेम्स दा इंडिया की अहानबा सिल्वर मेडल लोकी भी सुशीला लिखमाबम मियामना हराउले आमना पोखरे नसीरी ISTP के पाव बतासी लोई में ताबरी बसी बोरोई बोई